Gangai haibase aikoi kabui khaktana gangai tawbanate kabui rongmai amatani kabui jelengrong amatani aikoi pumma taseng na hargadi chumching da leibasina dum rongmai khangnabani tamda leibna dum kabui khangna kabui rongmai adu aikoi amatani adu de differentiate leite ngasi se manipur gi itihas gi oina manipur sida state level gi gangai ase aikoi gi none gi district longjang haibasida pangthok ase masisu pangthok ta bayad atampak dadi pangthok tre ching dadi pangthoi masi pangthok pasisu aikoi gi funding kara leiba maramna pangthok ta bayad ba maramna masi tangai phadaduna pangthok ni tampak dadi pangthok tre tampak dadi mayam gi awana gi saruk tu yajaduna pangthok ta bani ching dadi pangthok pa haibase handak ki sin ihan han bani aduna gangai haibase aikoi gi kabui khaktana harau gadabni haiba leite ching dasu Christian mayam nasu gangai to bayai handak ti loina bahap tara matam mama Christianity gi dharma sina loina aikoi gi budi loksing je samam hal adu tamna chakhatpagi mami indigenous haibagi wakhalon do tabli laba matung dadi Christianity singnasu polap gangai haibagi kumai se suruk chauna yaminagani yami soida yaminarani haiba wakhalon ji tamjaraga gangai haibasida aikoi mayam pumbagi ni